ꯂꯣꯏꯔꯦ ꯃꯨꯊꯠꯂꯁꯤꯀꯣ ꯁꯤꯅ ꯉꯥ ꯂꯩꯔꯦ ꯊꯕꯤ ꯑꯗꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯪꯕ ꯑꯗꯨꯒ ꯁꯤ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯂꯐꯣꯏꯁꯨ ꯂꯩꯔꯦ ꯍꯣꯔꯦꯟ ꯂꯥꯏꯗ ꯀꯠꯅꯤꯡꯉꯥꯏꯒꯤ ꯑꯗꯣ ꯁꯤ ꯁꯦꯝꯗꯣꯛꯑꯅꯤ ꯁꯤ ꯊꯣꯡꯕꯁꯨ ꯎꯠꯂꯛꯀꯦ ꯁꯤꯅ ꯉꯥ ꯊꯣꯡꯕꯗ ꯆꯪꯒꯗꯧꯕ ꯃꯌꯥꯝꯗꯣ ꯒꯥꯔꯂꯤꯛ ꯑꯗꯒꯤ ꯃꯣꯔꯣꯛꯅꯦ ꯑꯗꯒꯤ ꯇꯣꯃꯦꯇꯣ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯁꯥ ꯃꯔꯣꯏꯁꯨ ꯂꯩꯔꯦ ꯐꯗꯤꯒꯣꯝꯁꯨ ꯂꯩꯔꯦ ꯁꯤꯅ ꯁꯦꯝꯗꯣꯛꯑꯅꯤ ꯁꯤ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯉꯥꯁꯨ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯊꯣꯡꯉꯅꯤ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯥ ꯂꯣꯏ ꯁꯦꯝꯃꯁꯤ ꯁꯤꯅ ꯉꯥ ꯊꯣꯡꯕꯒꯤ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅ ꯁꯣꯝꯗ ꯏꯟꯖꯥꯡ ꯆꯥꯝꯃꯤ ꯁꯤꯁꯨ ꯄꯨꯂꯞ ꯆꯥꯝꯊꯣꯛꯑꯅꯤ ꯑꯗꯣ ꯆꯥꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯥ ꯑꯣ ꯃꯥꯏ ꯎꯠꯀꯗꯕꯗ ꯈꯣꯡ ꯂꯩꯔꯝꯃꯦ ꯑꯣꯖꯥꯅ ꯍꯥꯏꯔꯤꯔꯣ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯅ ꯌꯨꯝꯗ ꯍꯧꯖꯤꯛ ꯉꯥ ꯇꯥꯎꯔꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯩꯅꯣ ꯃꯥꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯄ ꯃꯔꯤꯟ ꯀꯩꯀꯥꯗꯣ ꯇꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯕꯦꯛ ꯋꯤꯠ ꯍꯔ ꯑꯣꯜ ꯍꯦꯛ sina tàu để mình ngâu ra thử sila sina si ka tang tàu de ne diga si dina ngâu ra ga thong de ba loire maroi mapang semba sida layer barbecue tawnabagi su adagi thongba kai ka gi su pulap oina semaba adui khara yame aduga
ꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡ ꯁꯤ ꯁꯦꯝꯃꯦ ꯁꯤꯗꯅ ꯇꯣꯃꯦꯇꯣꯒ ꯒ꯭ꯔꯤꯟ ꯆꯤꯂꯤꯒ ꯑꯣꯅꯤꯌꯟ ꯑꯗꯒꯤ ꯁꯥ ꯃꯔꯣꯏ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯀꯩꯀꯥ ꯂꯩꯔꯦ ꯁꯤꯅ ꯆꯤꯀꯟ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯕꯒꯤ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯇꯥꯎꯕ ꯊꯣꯡꯕꯒꯤ ꯈꯥꯡ ꯁꯥꯔꯦ ꯅꯠꯇꯦ ꯊꯥꯎ ꯁꯥꯔꯦ ꯑꯇꯣꯞꯄꯗꯣ ꯐꯣꯀꯁ ꯑꯣꯏꯕꯅꯦ ꯀꯃꯥꯏꯅ ꯊꯣꯡꯒꯅꯤ? ꯍꯥ ꯃꯍꯧ ꯃꯌꯥꯝ ꯇꯥꯍꯜꯂꯣꯕ ꯇꯥꯗꯦ ꯉꯥꯡꯕꯅ ꯃꯔꯣꯟ ꯑꯃ ꯍꯧꯔꯤꯕ ꯊꯨꯝ ꯈꯤꯇ ꯊꯛꯆꯟꯒꯦꯅ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯀꯃꯥꯏꯗꯣ ꯊꯨꯝ ꯍꯥꯞꯀꯦ ꯍꯥꯏꯕ ꯊꯨꯝ ꯈꯤꯇ ꯊꯛꯆꯟꯒꯦ ꯍꯧꯅ ꯍꯥꯏꯌꯣ ꯊꯔꯒ ꯉꯧꯗꯣꯏꯕ ꯃꯩꯁꯦ ꯌꯥꯏꯉꯪ houses. Sanggom. Masih bentar lagi. Nah, bentar lagi.
ꯉꯥ ꯇꯥꯎꯕ ꯇꯧꯗꯔꯦ ꯁꯨꯝ ꯀꯥꯏꯗꯦꯗ ꯀꯨꯏꯅ ꯆꯪꯉꯁꯨ ꯉꯥ ꯇꯥꯎꯔꯕꯅꯦ ꯆꯠꯂꯒꯦꯀꯣ ꯋꯥꯎ ꯐꯖꯩ ꯉꯥ ꯇꯥꯎꯕꯁꯦ ꯇꯣ ꯌꯦꯡꯉꯣ ꯇꯣ ꯍꯥꯞꯂꯣꯏꯔꯦ 이렇게 사람 먹으면 이제가 하면 하이패드 콤먼 아직 짠드레 꼼빡나 좀 콤마게 야래 짠드라바니나 꼼빡 너희나 콤마니 꼼빡 그래 짜오바 너희 콤마게 ꯈꯥꯡ ꯃꯈꯨꯝꯁꯦ ꯀꯣꯝꯄꯥꯛꯅ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯃꯒ ꯌꯥꯔꯅꯤ ꯂꯣꯏꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯆꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯌꯥꯝꯅ ꯂꯥꯡꯉꯦ ꯐꯖꯕ꯭ꯔꯥ ꯍꯥꯎꯗꯣꯔꯕꯅꯤ ꯑꯗꯒꯤ ꯑꯂꯨ ꯈꯤꯇꯪ ꯆꯥꯏꯁꯟꯒꯦ ꯑꯂꯨ ꯈꯤꯇꯪ ꯃꯨꯛꯁꯜꯂꯒꯦ 그냥 속도 어디 바로랑 하나 속도 속도는 하얀 거 어디 또이거 또야 또 이거지 나는 이제 뭐가 어떤 또이거 나오는 거지ไม่เลยขัดแล้ว นี่หักเลยขัดแล้ว các con hàng ngô đi ngọc thành thông được rồi ngọc thông được rồi đây học gì đây học rất là kén chỉ như mà chị anh yêu không được làm bagi mà chị đâu kita mau học sao đấy saya sih nggak saya bukan tay chân lagi ชิงเท่าหันไปเนี่ยกงวนกาดิเซ่ chị mà chị cái đấy ao về เอาก็เจงฮีมาฉีกอะ số một đầu là người mà số rồi nhà mua tay cái thắt quá เท่าหันตัวนี้ก็มุสิแซ่ นี่ไงสู้ คุณมาจะไปดูหนังมันจะเงาเลยแต่ว่าก็จะช่วงนั้นไม่เห็นเลยค่าเลยมั้งฮัลโหลสวัสดียำกันนะสวัสดี की मिरची पावडर हम हाफ आणि 모르고 그냥 닭새들은 사야 되거든. 그럼 다해. 这烫的不要多了。 이
Masaya yung tumpak na kanina. Masaya yung tumpak na kanina. Yeah. Sinsin sama-sama katang kaayan. Yan, na. ꯌꯥꯝ ꯌꯥꯔꯣꯏꯁꯦ ꯁꯣꯛꯇꯧꯔꯒ ꯌꯥꯔꯣꯏ. 시간이 다 하잖아요. ꯁꯣꯛꯁꯨꯅꯦ ꯊꯥꯒꯠꯂ. ꯑꯗꯨ ꯊꯥꯡꯗꯔꯒꯦ ꯍꯥꯏꯔꯣ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯆꯤꯜꯂꯣ ꯑꯩꯈꯣꯏꯅ ꯄꯥꯛꯄꯤꯅꯦ. ꯐꯗꯤꯒꯣꯝꯅꯦ ꯁꯤꯗꯅ ꯁꯣꯛ ꯇꯧꯗꯣꯏꯕ ꯁꯤꯗꯅ ꯁꯧꯍꯜꯂꯤꯕ ꯌꯥꯝ ꯍꯥꯞꯄꯤꯗ ꯁꯣꯛ ꯇꯧꯕꯩ. ꯁꯤꯅ ꯉꯥ ꯑꯇꯥꯎꯕꯗꯣ ꯑꯣ ꯅꯪꯅ ꯃꯨꯁꯠꯂꯤꯔꯥ ꯁꯤꯗꯤ ꯃꯀꯣꯛꯇꯤ ꯂꯧꯊꯣꯛꯑꯣ ꯊꯥꯎꯅ ꯍꯥꯞꯄꯗꯤ ꯃꯊꯛꯀꯤꯁꯦ ꯍꯥꯞꯆꯤꯟꯕ. ꯍꯥꯞꯆꯤꯜꯂꯦ ꯅꯪ ꯃꯀꯣꯛꯀꯤ ꯂꯧꯊꯣꯛ ꯍꯥꯞꯄꯣ 이게 실로가 마 나머지로 ꯁꯤꯡ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥꯗꯣ. Ay, ya me noté. Napakine. 나오기. Mày những cái lôi thuộc rồi. Bây giờ có nó thành lèm ở trên đấy. Đây cái nào? Cái này đâu có đâu. Nó tiền. Lihat ya, kita langsung. Dia menjual juga. Gimana nih kok? Kok yang sahamnya teh video na ko di cakap sa dua ni. Lo ya sih. Ya, cepat dia.
ꯑꯩꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦ ꯑꯧ ꯁꯤ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯨꯊꯠꯂꯁꯤꯀꯣ